ꯅꯨꯡꯁꯤꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ ꯈꯪꯍꯧꯗꯦ ꯉꯔꯥꯡ ꯇꯔꯥ ꯈꯜꯂꯨꯕꯅꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯅꯣꯡꯃ ꯂꯥꯛꯈꯤꯕꯗꯣ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯃꯥꯒ ꯑꯩꯒ ꯀꯣꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯈꯤꯕꯗꯣ ꯉꯁꯤꯗꯤ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯂꯦ ꯏꯕꯦꯍꯟꯕꯤꯒꯤ ꯃꯄꯥꯒ ꯑꯩꯒꯅ ꯏꯕꯦꯍꯟꯕꯤꯒꯤ ꯂꯨꯍꯣꯡꯕꯗ ꯊꯦꯝꯅꯕ ꯉꯝꯗꯅ ꯀꯞꯃꯤꯟꯅꯕꯗꯣ ꯍꯧꯖꯤꯛꯇꯤ ꯏꯕꯦꯍꯟꯕꯤꯒꯤ ꯃꯄꯥꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦꯗꯣ ꯏꯆꯥꯁꯤꯡꯁꯨ ꯉꯁꯤꯗꯤ ꯃꯄꯨꯡ ꯃꯔꯩ ꯂꯣꯏꯅ ꯐꯥꯔꯦ ꯏꯉꯣꯕꯤꯒ ꯇꯣꯝꯕꯒꯁꯨ ꯃꯌꯨꯝ ꯄꯥꯜꯂꯦꯗꯣ ꯏꯁꯨꯁꯤꯡꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯂꯦꯜꯂꯦꯗꯣ ꯉꯁꯤꯗꯤ ꯑꯗꯨꯕꯨꯅꯦ ꯃꯤꯑꯣꯏꯕ ꯈꯪꯅ ꯈꯪꯅ ꯉꯁꯤꯗꯤ ꯃꯟꯊꯔꯛꯂꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜꯒꯨꯝ ꯄꯨꯟꯁꯤꯁꯦ ꯂꯪꯊꯣꯛꯈꯤꯕ ꯇꯥꯕꯅꯤ ꯈꯟꯗꯕ ꯉꯝꯂꯛꯇꯔꯦꯅꯦ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯗꯕꯒꯨꯝ ꯍꯛꯆꯥꯡ ꯄꯣꯂꯥꯡꯁꯦ ꯍꯨꯟꯗꯣꯛꯂꯝꯂꯒ ꯀꯗꯥꯏꯗꯅꯣ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯇꯥꯕꯅꯤꯅꯦ ꯑꯩꯁꯨ ꯏꯃꯥꯒꯤ ꯆꯥꯒ ꯇꯜꯒ ꯁꯤꯗ ꯂꯩꯖꯔꯤ ꯌꯥꯔꯦ ꯊꯝꯃꯣ ꯑꯉꯥꯡꯁꯤꯡꯗꯤ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯕꯔꯣ ꯆꯠꯈ꯭ꯔꯦ ꯏꯃꯥ ꯀꯔꯤ ꯄꯤꯖꯈ꯭ꯔꯕꯒꯦ ꯏꯁꯨꯁꯤꯡꯗꯨꯕꯣ ꯃꯦꯒꯤ ꯑꯣꯏꯅ ꯍꯧꯔꯒ ꯄꯤꯖꯈ꯭ꯔꯦ ꯏꯍꯦ ꯃꯣꯏꯒꯤ ꯄꯔꯤꯈ꯭ꯌꯥ ꯂꯩꯕ ꯉꯁꯤꯁꯦ ꯑꯣ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯕ ꯅꯪꯗꯗꯅ ꯃꯦꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯄꯤꯖꯈ꯭ꯔꯦ ꯉꯟꯅ ꯍꯜꯂꯛꯀꯅꯤꯗ ꯑꯗꯨꯒ ꯑꯗꯨꯝ ꯆꯥꯖꯔꯅꯤ ꯏꯍꯦ ꯆꯥꯛ ꯆꯈꯣꯝ ꯑꯃꯇꯪ ꯆꯥꯔꯒ ꯆꯠꯂꯕꯗꯤ ꯐꯒꯗꯕꯅꯤꯅꯦ ꯐꯔꯦ ꯑꯗꯣ ꯅꯆꯦꯗꯤ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯕꯔꯣ ꯃꯈꯣꯟ ꯃꯋꯥꯒ ꯑꯃꯠꯇ ꯇꯥꯗꯦꯅꯦꯍꯦ ꯉꯁꯤꯗꯤ ꯅꯠꯇꯦ ꯃꯁꯥꯒ ꯉꯝꯗ꯭ꯔꯕꯔꯅꯦꯍꯦ ꯑꯁ ꯈꯪꯗꯦꯗ ꯏꯃꯨꯡꯗ ꯂꯩꯔꯝꯒꯅꯤ ꯎꯗꯕꯁꯤꯗ ꯁꯨꯝ ꯍꯪꯕꯅꯤꯗ ꯏꯃꯥꯁꯨ ꯐꯔꯦ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯑꯗꯣ ꯀꯔꯤ ꯑꯦꯟꯁꯥꯡ ꯊꯣꯡꯁꯤꯒꯦ ꯈꯪꯗꯦꯅꯦ ꯀꯔꯤꯅꯣ ꯑꯃ ꯍꯦꯛꯇ ꯌꯥꯏꯗ ꯏꯃꯥꯗꯤ ꯅꯪꯅ ꯐꯅꯕꯅꯦ ꯍꯦꯛꯇ ꯁꯤꯜꯂꯣ ꯑꯗꯨꯗꯤ ꯔꯖꯃꯥ ꯊꯣꯡꯂꯒꯦ ꯑꯗꯨꯒ ꯕꯣꯔꯥ ꯑꯃꯒ ꯍꯧꯔꯒꯦ ꯍꯣꯏ ꯏꯃꯥ ꯇꯜ ꯆꯥꯔꯤꯔꯣ ꯍꯣꯏꯅꯦꯍꯦ ꯅꯪꯗꯤ ꯅꯁꯥ ꯉꯝꯗ꯭ꯔꯕꯔꯣ ꯉꯁꯥꯏ ꯃꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ ꯅꯪꯕꯣ ꯏꯃꯥ ꯉꯁꯤꯗꯤ ꯑꯉꯥꯡꯁꯤꯡꯁꯨ ꯄꯔꯤꯈ꯭ꯌꯥ ꯂꯣꯏꯕꯒꯤ ꯁꯨꯇꯤ ꯊꯥꯕꯁꯤꯗꯅꯦ ꯃꯣꯔꯣꯛ ꯆꯥꯔ ꯈꯔꯒ ꯌꯦꯟꯗꯦꯝ ꯃꯄꯥꯝꯕꯤ 5-6ꯇꯒ ꯊꯥꯖꯤꯜꯂꯨꯕꯅꯤ ꯏꯃꯥ ꯁꯦ ꯏꯃꯥꯒꯤ ꯁꯪꯒꯣꯝ ꯁꯤꯗ ꯂꯩꯖꯔꯦ ꯏꯍꯦ ꯍꯧꯖꯤꯛꯇ ꯅꯅꯥꯎꯅꯨꯄꯤ ꯊꯔꯣꯅ ꯇꯜꯋꯣ ꯆꯥꯋꯣ ꯄꯨꯊꯣꯔꯛꯇꯅ ꯆꯥꯔꯝꯂꯤꯕꯁꯤꯅꯤꯅꯦꯍꯦ ꯑꯩꯕꯣ ꯄꯨꯛꯁꯦ ꯄꯤꯛ ꯊꯜꯂꯦꯅꯦꯍꯦ ꯑꯩꯕꯣ ꯍꯣꯏ ꯏꯃꯥ ꯑꯩꯁꯨ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤꯁꯦ ꯑꯗꯣ ꯏꯃꯥ ꯅꯃꯧ ꯋꯥ ꯑꯃꯇ ꯍꯪꯖꯒꯦ ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯏꯃꯥꯒꯤ ꯃꯥꯏꯊꯣꯡꯁꯦ ꯏꯃꯛ ꯃꯛꯁꯤꯟꯕ ꯑꯃ ꯎꯖꯩ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕꯤꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯅꯃꯧꯗ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯑꯉꯥꯎꯕꯤꯁꯤꯗꯤ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯣꯔ ꯍꯣꯟꯕꯗ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯇꯕ ꯊꯕꯥꯛꯁꯦ ꯍꯣꯏ ꯏꯃꯥ ꯋꯥꯏ ꯏꯆꯤꯟ ꯆꯤꯟꯕꯗꯧꯅꯅꯦ ꯈꯔ ꯇꯧꯕꯒꯤ ꯋꯥꯅꯤ ꯌꯥꯝꯅ ꯀꯟꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯏꯃꯥ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯀꯩꯒꯤꯅꯣ ꯑꯩ ꯃꯈꯣꯏ ꯇꯥꯆꯧꯗ ꯍꯥꯏꯒꯦ ꯉꯁꯤꯃꯛꯅꯦ ꯌꯦꯡꯊꯣꯛꯂꯨꯁꯦ ꯏꯃꯥ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯑꯗꯣ ꯏꯃꯥ ꯑꯩꯗꯤ ꯃꯁꯤꯒꯨꯝꯕ ꯊꯥꯎ ꯐꯠꯇꯕꯅ ꯍꯧꯕ ꯇꯜ ꯕꯣꯔꯥ ꯑꯗꯒꯤ ꯊꯥꯎꯗ ꯃꯔꯦꯞ ꯊꯨꯝꯅ ꯇꯥꯎꯕ ꯑꯆꯥ ꯑꯊꯛꯁꯤꯡꯁꯦ ꯏꯃꯥꯗ ꯄꯤꯖꯅꯤꯡꯗꯕꯅꯤ ꯈꯪꯗꯦꯅꯦꯍꯦ ꯑꯩꯁꯨ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯍꯦꯛ ꯇꯧꯏꯅꯦ ꯃꯁꯤ ꯆꯥꯔꯨꯔꯒ ꯏꯍꯦ ꯑꯇꯩ ꯂꯥꯏꯔꯤ ꯅꯪꯕꯨ ꯑꯉꯥꯡꯒꯤ ꯐꯤꯒꯗꯤ ꯊꯤꯕꯤꯔꯨꯔꯕ꯭ꯔꯣ ꯏꯃꯥ ꯑꯗꯨꯒꯤꯗꯤ ꯌꯥꯔꯅꯤꯗ ꯍꯥꯏꯅ ꯅꯅꯥꯎ ꯅꯨꯄꯥꯗꯤ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯍꯧꯗꯅ ꯈꯔꯗꯤ ꯁꯥꯐꯩꯗꯣ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯅꯪꯅ ꯆꯠꯄꯗꯨꯒ ꯏꯉꯣꯕꯤꯅ ꯊꯕꯛ ꯈꯔ ꯆꯠꯄꯁꯤꯅ ꯀꯗꯥꯏꯗꯒꯤꯗꯤ ꯁꯦ ꯏꯃꯥ ꯏꯃꯥꯁꯨꯅꯦ ꯅꯀꯨꯕꯣꯛꯀꯤ ꯄꯦꯟꯁꯟ ꯈꯔ ꯐꯪꯕꯁꯤꯅꯅꯦ ꯄꯤꯕ ꯉꯝꯂꯤꯕꯅꯤ ꯂꯧꯁꯤꯜꯂꯨꯅꯦ ꯌꯥꯔꯅꯤꯗ ꯏꯃꯥ ꯃꯈꯣꯏ ꯇꯥꯆꯧꯅ ꯈꯕꯔꯒꯤ ꯁꯦꯜ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯐꯪꯒꯗꯕ ꯂꯩ ꯑꯗꯨꯅ ꯑꯗꯨꯝ ꯌꯥꯅꯤꯗ ꯏꯃꯥ ꯏꯍꯦ ꯅꯪꯅꯅꯦ ꯏꯃꯥꯅ ꯄꯤꯕꯁꯦ ꯂꯧ ꯌꯥꯗꯕꯁꯤꯅꯅꯦ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯅꯦꯍꯦ ꯇꯧꯔꯤꯁꯦ ꯌꯥꯔꯦꯁꯦ ꯏꯃꯥ ꯏꯃꯥꯒꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯗꯨꯝ ꯍꯥꯟꯅ ꯌꯦꯡꯊꯣꯛꯁꯤꯁꯦ ꯏꯃꯥ ꯍꯣꯏ
ꯑꯂꯨꯒ ꯃꯌꯥꯟ ꯃꯌꯥꯟ ꯉꯧꯕꯅꯦ ꯆꯥꯁꯦ ꯍꯥꯎꯏꯅꯦꯍꯦ ꯅꯪꯒꯤꯁꯦ ꯅꯈꯣꯏ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯈꯜ ꯃꯊꯦꯜ ꯃꯌꯥꯝꯁꯤ ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯍꯥꯎꯏ ꯐ꯭ꯔꯥꯏꯗ ꯆꯤꯂꯤ ꯄꯣꯇꯦꯇꯣ ꯀꯧꯏ ꯏꯃꯥ ꯑꯗꯒꯤ ꯁꯤꯅ ꯚꯦꯖꯤꯇꯦꯕꯜ ꯃꯣꯃꯣꯅꯦ ꯑꯃꯠꯇ ꯈꯪꯗꯦꯀꯣ ꯏꯃꯥꯗꯤ ꯏꯃꯥ ꯁꯦ ꯍꯩꯃꯥ ꯑꯩꯗꯤ ꯁꯦꯝ ꯆꯥꯁꯦꯅ ꯁꯦꯝ ꯄꯨꯊꯣꯔꯛꯂꯤꯅꯦ ꯍꯥꯏ ꯂꯦꯝꯕꯤ ꯅꯅꯥꯎꯅ ꯂꯩꯔꯛꯂꯤꯕ ꯑꯆꯥ ꯑꯊꯛꯁꯤꯡꯁꯦ ꯃꯁꯤ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯆꯥꯁꯤ ꯂꯥꯎꯅꯦ ꯅꯪꯁꯨ ꯌꯥꯔꯅꯤꯗ ꯏꯃꯥ ꯑꯩꯗꯤ ꯏꯅꯥꯎꯁꯦ ꯁꯦꯝꯁꯦ ꯑꯁꯤ ꯑꯃꯨꯛ ꯆꯥꯁꯤ ꯏꯆꯦ ꯌꯥꯔꯔꯣꯏꯗ ꯏꯆꯦꯗꯤꯅꯦ ꯆꯥꯗꯕ ꯌꯥꯕ ꯆꯥꯗ꯭ꯔꯦ ꯄꯨꯟꯁꯤꯁꯦ ꯃꯔꯦꯛ ꯃꯍꯥꯎ ꯈꯖꯤꯛꯇ ꯐꯥꯎꯕ ꯌꯥꯎꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤꯅꯦ ꯁꯨꯛꯉꯝ ꯍꯦꯛ ꯉꯝꯖꯔꯣꯏ ꯏꯆꯦ ꯕꯔꯒꯔꯅꯒ ꯍꯥꯎꯔꯤꯕ ꯄꯤꯖꯥꯅꯒ ꯍꯥꯎꯔꯤꯕ ꯑꯁ ꯇꯤꯜꯗꯨꯝ ꯆꯨꯝꯃꯤ ꯏꯅꯥꯎ ꯑꯩꯗꯤ ꯃꯍꯥꯎ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯑꯣꯏꯖꯔꯁꯨ ꯌꯨꯝꯗ ꯁꯦꯝ ꯁꯥꯕ ꯌꯨꯝꯒꯤ ꯑꯆꯥ ꯑꯊꯛꯁꯤꯡꯁꯦ ꯑꯗꯨꯝ ꯆꯥꯖꯒꯦ ꯃꯁꯤꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯗꯣ ꯏꯃꯥꯁꯨ ꯍꯥꯎꯗꯤ ꯍꯥꯎꯏꯀꯣ ꯏꯆꯦꯗꯤ ꯆꯥꯁꯨ ꯊꯛꯇꯦ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯅꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯑꯃꯠꯇ ꯍꯦꯛ ꯆꯥꯗꯦ ꯈꯪꯗꯦꯗ ꯃꯑꯣꯡ ꯑꯃꯅꯤ ꯏꯆꯦ ꯃꯄꯥꯟꯁꯨ ꯈꯔ ꯈꯔ ꯊꯣꯛꯄꯤꯌꯨ ꯀꯩꯗꯧꯒꯦ ꯃꯤ ꯃꯌꯥꯝꯅ ꯇꯧꯅꯔꯤꯁꯤꯡꯁꯦ ꯈꯔꯁꯨ ꯌꯥꯎꯁꯤꯟꯕꯤꯌꯨ ꯀꯗꯥꯏꯗꯒꯤ ꯏꯆꯦꯗꯤ ꯁ꯭ꯀꯨꯜ ꯆꯠꯂꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯂꯅꯤ ꯑꯗꯒꯤ ꯅꯣꯡ ꯐꯥꯗꯣꯛ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯆꯥꯎꯈꯠꯇꯕꯤ ꯕꯤꯔꯤ ꯃꯅꯝ ꯅꯝꯕꯤ ꯈꯔ ꯋꯥꯔꯤ ꯁꯥꯕ ꯏꯆꯦꯕꯨ ꯀꯦꯃꯤꯁꯇ꯭ꯔꯤꯗ ꯃꯥꯁꯇꯔ ꯇꯧꯔꯛꯑꯦ ꯍꯥꯏꯗꯥꯏꯅꯦ ꯇꯟꯗ꯭ꯔꯣ ꯆꯥꯎꯈꯠꯇꯕꯁꯤꯡꯗꯨꯒ ꯀꯔꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯋꯥꯔꯤꯕꯨ ꯁꯥꯟꯅꯕ ꯌꯥꯒꯗꯒꯦ ꯏꯅꯥꯎ ꯑꯩꯅ ꯐꯅ ꯂꯥꯏꯔꯤꯛ ꯇꯝꯂꯕꯁꯨꯅꯦ ꯑꯩꯅ ꯈꯪꯕꯗ ꯌꯧꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯦꯍꯦ ꯌꯦꯡꯉꯣꯏ ꯅꯪ ꯑꯩꯗꯤ ꯉꯔꯥꯡꯇꯒꯤ ꯉꯥꯈꯥꯒꯨꯝꯕꯅꯤ ꯑꯍꯜꯁꯤꯡ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯃꯁꯥ ꯁꯦꯡꯅ ꯂꯩꯕ ꯉꯝꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯃꯅꯥ ꯃꯁꯤꯡ ꯑꯐꯕ ꯆꯤꯟꯖꯥꯛ ꯈꯛꯇꯃꯛ ꯆꯥꯕ ꯇꯟꯗꯕ ꯑꯁ ꯑꯩꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯆꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯈꯪꯂꯤ ꯄꯣꯠꯅꯤꯗ ꯑꯩꯅꯦ ꯉꯥꯏꯍꯥꯛꯇ ꯇꯨꯝꯃꯨꯈꯤꯒꯦ ꯍꯥꯏ ꯉꯜꯂꯤꯕ꯭ꯔꯥꯅꯦꯍꯦ ꯅꯪꯕꯣ ꯌꯥꯔꯤ ꯏꯃꯥ ꯉꯔꯥꯡ ꯁꯤꯔꯤꯌꯦꯜ ꯌꯦꯡꯂꯤꯉꯩꯗꯅꯦ ꯄꯨꯡ ꯑꯃ ꯇꯥ ꯂꯩꯔꯝꯗꯅ ꯇꯨꯝꯁꯤꯠꯀ ꯑꯃꯠꯇ ꯐꯥꯍꯧꯗ꯭ꯔꯦ ꯑꯦꯍꯦ ꯏꯃꯥ ꯏꯃꯥꯒꯤ ꯆꯥꯅꯕ ꯖꯤꯂꯤꯕꯤ ꯂꯩꯔꯛꯄꯅꯦ ꯁꯦ ꯏꯃꯥ ꯀꯗꯥꯏ ꯍꯥꯏ ꯊꯥꯔꯛꯑꯣ ꯅꯪꯒꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯍꯥꯎꯔꯅꯤꯗ ꯐꯣꯡ ꯐꯣꯡꯀꯥꯁꯨ ꯁꯥꯏꯟꯍꯦ ꯑꯃꯠꯇꯕꯨ ꯆꯥꯔꯒ ꯌꯦꯡꯒꯦꯗ ꯍꯦ ꯍꯥꯎꯕ꯭ꯔꯥ ꯏꯃꯥ ꯏꯁ ꯍꯥꯎꯏꯕꯨ ꯍꯩꯃꯥ ꯏꯃꯥ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯑꯁ ꯖꯦꯂꯤꯕꯤ ꯆꯥꯔꯗꯤ ꯏꯃꯥꯒꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯗꯣ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯅꯤꯌꯦ ꯑꯦꯍꯦ ꯏꯆꯦꯅꯅꯦ ꯋꯥꯁꯦ ꯌꯥꯝꯅ ꯆꯥꯎꯊꯣꯛꯍꯜꯂꯦ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯕꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯏꯅꯥꯎ ꯃꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯊꯥꯎ ꯑꯗꯨꯗꯒꯤ ꯍꯥꯎꯅꯕ ꯊꯨꯝꯅꯕ ꯌꯥꯜꯂꯤꯕ ꯄꯣꯠꯌꯥꯟ ꯃꯌꯥꯝꯁꯦ ꯐꯠꯇꯦ ꯍꯥꯏꯕꯅꯤꯅꯦ ꯑꯩꯗꯤ ꯑꯩꯈꯣꯏꯁꯨꯅꯦ ꯂꯥꯏꯔꯤꯛ ꯇꯝꯃꯛꯏꯅꯦ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯅꯠꯇꯦ ꯏꯅꯥꯎ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯊꯥꯎꯁꯤꯡꯁꯦ ꯑꯀꯤꯕ ꯐꯪꯗꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯂꯩꯅꯥ ꯀꯌꯥ ꯀꯌా ꯄꯣꯛꯍꯟꯕ ꯉꯝꯕꯇ ꯅꯠꯇꯅ ꯁꯤꯕ ꯐꯥꯎꯕ ꯌꯥꯎꯔꯤꯕꯅꯤꯅꯦ ꯍꯦꯔꯥ ꯏꯆꯦꯅ ꯇꯧꯔꯤꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯃꯤꯅ ꯆꯥꯅꯕꯅꯦ ꯀꯩꯊꯦꯜꯗ ꯌꯣꯜꯂꯤꯁꯦ ꯃꯤ ꯂꯣꯏꯅ ꯆꯥꯅꯔꯤꯅꯤ ꯏꯆꯦꯒꯤꯗꯣ ꯃꯅꯨꯡꯗ ꯀꯩꯅꯣꯝꯃ ꯂꯩꯕ ꯃꯥꯜꯂꯤ ꯑꯦ ꯀꯩꯅꯣ ꯏꯅꯥꯎ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯏꯃꯥꯗꯤꯅꯦ ꯀꯔꯤꯁꯨ ꯈꯪꯗꯦꯀꯣ ꯑꯗꯨꯕꯨꯅꯦ ꯅꯈꯣꯏꯒꯤꯗꯣ ꯇꯞꯅ ꯏꯪꯅ ꯉꯥꯡꯅꯧ ꯂꯩꯀꯥꯏ ꯁꯔꯥ ꯁꯟꯕ ꯇꯥꯔꯦꯅꯦ ꯅꯣꯏꯕꯣ ꯏꯆꯦꯅ ꯄꯤꯖꯅꯤꯡꯗꯗꯅ ꯇꯧꯔꯤꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯦ ꯏꯍꯦ ꯏꯃꯥꯗ ꯅꯞꯁꯤꯜꯂꯒ ꯁꯦꯜ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕ ꯏꯃꯥꯒꯤ ꯁꯅꯥ ꯈꯔ ꯂꯩꯕꯗꯣ ꯑꯩꯅ ꯂꯣꯏꯅ ꯐꯪꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯀꯜꯂꯛꯇꯅ ꯇꯧꯔꯤꯗꯣ ꯏꯅꯥꯎ. ꯑꯩ ꯂꯣꯏꯅ ꯎꯏ ꯍꯥꯏꯕ ꯑꯗꯨꯗ ꯏꯃꯥꯗ ꯏꯟꯁꯤꯟꯗꯅꯒ ꯇꯧꯕꯗꯣ ꯀꯥꯟꯅꯔꯣꯏ ꯀꯔꯤꯅꯣꯅꯦ ꯅꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤꯕꯣ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯀꯩꯗꯧꯕꯒꯦ ꯅꯈꯣꯏꯕꯣ ꯏꯅꯥꯎ ꯅꯪꯒꯤꯗꯣ ꯏꯆꯦꯕꯨ ꯌꯥꯝ ꯂꯥꯟꯅ ꯂꯧꯔ ꯃꯥꯜꯂꯦ ꯐꯔꯦ ꯐꯔꯦ ꯇꯣꯛꯂꯁꯤ ꯑꯆꯨꯝꯕ ꯍꯥꯏꯔꯗꯤ ꯃꯤꯁꯤꯡꯁꯦ ꯀꯤꯔꯤꯅꯤꯅꯦ ꯊꯥꯔꯣ ꯑꯩ ꯊꯥꯔꯣ ꯅꯪꯁꯨ ꯏꯃꯨꯡꯗ ꯆꯪꯉꯣꯅꯦ ꯇꯣꯝꯕ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯣ ꯏꯃꯥ ꯆꯪꯉꯣ ꯅꯐꯤ ꯅꯔꯣꯜ ꯀꯥꯗꯣ ꯍꯣꯡꯗꯣꯛꯆꯔꯨꯔꯣ ꯍꯣꯏ ꯏꯃꯥ ꯀꯩꯅꯣ ꯌꯥꯝ ꯁꯥꯎꯅ ꯂꯩꯔꯝꯃꯤꯅ ꯍꯣ ꯅꯈꯣꯏꯒꯤ ꯅꯇꯩꯃ ꯂꯥꯏꯔꯤꯛ ꯍꯩꯕꯤꯁꯦ ꯑꯩꯗꯤꯅꯦ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ ꯑꯁ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ
ꯑꯩꯅ ꯏꯃꯥꯒꯤ ꯆꯥꯅꯕ ꯖꯤꯂꯤꯕꯤ ꯐꯣꯡ ꯐꯣꯡ ꯁꯥꯕꯗꯣ ꯀꯩꯊꯦꯜ ꯄꯣꯂꯛꯇ ꯌꯣꯜꯂꯝꯕꯗꯨꯗ ꯂꯩꯔꯛꯄꯅꯤ ꯖꯤꯂꯤꯕꯤ ꯌꯥꯝ ꯄꯥꯝꯖꯕꯗꯨꯗ ꯑꯗꯨꯒꯗꯤ ꯅꯇꯩꯃꯁꯤꯅ ꯏꯃꯥꯁꯦ ꯑꯩꯅ ꯍꯥꯠꯅꯗꯧꯅ ꯉꯥꯡꯉꯤꯅꯤ ꯑꯁ ꯐꯔꯦꯁꯦ ꯑꯁ ꯇꯣꯛꯑꯁꯤ ꯑꯗꯨꯒꯤꯗꯃꯛꯇꯕꯨ ꯍꯟꯗꯛ ꯃꯔꯛ ꯏꯃꯥꯅ ꯍꯛꯆꯥꯡ ꯉꯝꯗꯦꯅ ꯇꯧꯕꯗꯨꯗ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯀꯩꯗꯧꯔꯒꯦ ꯑꯦ ꯇꯣꯝꯕ ꯀꯥꯏꯅ ꯀꯧꯕꯗꯨꯗ ꯄꯪꯊꯔꯤꯅꯦꯕ ꯄꯪꯊꯔꯤꯕ ꯀꯥꯏꯗꯨꯅꯦꯕ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯁꯨꯝꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯏꯆꯦꯒꯤ ꯃꯆꯥ ꯑꯃꯈꯛ ꯄꯣꯛꯄꯁꯦ ꯆꯤ ꯊꯨꯡꯂꯤꯁꯦ ꯌꯦꯡꯉꯨ ꯄꯤꯖꯃꯟꯗꯗꯅ ꯑꯩꯅꯅꯦ ꯀꯩꯅꯣꯝꯇꯪ ꯍꯦꯛ ꯄꯤꯖꯕꯗ ꯀ꯭ꯔꯛ ꯌꯦꯡꯁꯤꯜꯂꯤꯕ ꯑꯗꯨ ꯇꯧꯏꯒ ꯑꯗꯥ ꯇꯧꯏꯒ ꯑꯩꯈꯣꯏꯅ ꯆꯥꯔꯤ ꯊꯛꯂꯤ ꯃꯌꯥꯝꯁꯤꯕꯨ ꯊꯤꯗ ꯊꯤꯖꯤꯜꯂꯨꯔꯕꯗꯤ ꯈꯜꯂꯨꯕꯗ ꯑꯀꯤꯕ ꯉꯥꯛꯇꯅꯤ ꯅꯠꯇꯦ ꯆꯥꯕ ꯌꯥꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯍꯥꯏꯕꯅꯤ ꯑꯁ ꯁꯦ ꯑꯩ ꯍꯥꯏꯒꯦꯁꯦ ꯌꯦꯡꯉꯨ ꯏꯇꯩꯃꯅ ꯆꯦꯛꯁꯤꯟꯅ ꯄꯥꯟꯕꯗꯨꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯈꯕꯔ ꯌꯣꯟꯕ ꯆꯠꯄꯒꯤ ꯈꯖꯤꯛ ꯂꯥꯛꯄ ꯁꯦꯜ ꯑꯁꯤꯒ ꯏꯇꯩꯃꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯇꯣꯂꯣꯞ ꯃꯆꯥꯁꯤꯒꯅ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯆꯥꯕꯒꯤ ꯊꯛꯄꯒꯤ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯁꯦꯜꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯉꯤ ꯍꯥꯏꯕ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯂꯩꯀꯥꯏꯒꯤ ꯄꯣꯠꯌꯦꯡ ꯆꯥꯌꯦꯡ ꯇꯥꯆꯧꯒꯤ ꯏꯇꯩꯃꯒꯤ ꯃꯌꯥꯝ ꯑꯃ ꯅꯠꯇꯦ ꯏꯃꯥ ꯂꯩꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯏꯃꯥꯒꯤ ꯄꯦꯟꯁꯤꯟꯁꯨ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯂꯥꯛꯏꯕꯅꯤ ꯃꯗꯨꯅ ꯑꯗꯨꯃꯛ ꯃꯦꯜꯂꯤ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯇꯣꯂꯣꯞꯇꯤ ꯐꯪꯉꯤꯕꯁꯤꯅꯤ ꯀꯣꯟꯅꯐꯝ ꯑꯃ ꯁꯨꯈꯪ ꯈꯪꯗꯦ ꯍꯥꯏꯕ ꯃꯁꯤ ꯅꯣꯡꯃꯗ ꯆꯥꯔꯤꯕ ꯃꯄꯥꯟꯗꯒꯤ ꯂꯩꯕ ꯑꯆꯥ ꯑꯊꯛ ꯃꯌꯥꯝꯁꯤꯗ ꯌꯥꯝꯗ꯭ꯔꯕꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯅꯦ ꯂꯨꯄꯥ 200-300ꯗꯤ ꯂꯣꯏꯔꯤ ꯑꯇꯩ ꯏꯃꯨꯡꯒꯤ ꯆꯥꯗꯤꯡ ꯑꯃꯠꯇ ꯌꯥꯎꯗꯅ ꯌꯥꯝꯅ ꯄꯤꯖꯅꯤꯡꯗꯕꯒꯤ ꯋꯥꯔꯣ ꯍꯩꯃꯥ ꯑꯗꯨꯒꯤ ꯅꯠꯇꯦꯃꯤ ꯏꯄꯥꯝꯗ ꯂꯩꯔꯤꯉꯩꯗꯗꯤꯅꯦ ꯏꯕꯨꯡ ꯏꯄꯥꯁꯤꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯂꯛꯏꯗꯀꯣ ꯑꯋꯣꯏꯕ ꯑꯁ ꯊꯔꯣ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯆꯥꯅꯤꯡꯕꯗ ꯆꯥ ꯅꯪꯒꯤ 200-300ꯗꯨꯗꯤ ꯀꯩꯗꯧꯔꯨꯅꯦꯒꯦ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯄꯤꯖꯅꯤꯡꯗꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯁꯥꯎꯒꯟꯈꯤꯕꯁꯤꯅ ꯑꯩꯅ ꯍꯥꯏꯗꯤ ꯏꯃꯥꯅ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄꯁꯤꯒ ꯆꯦꯛꯁꯤꯟꯅꯅꯕ ꯐꯅꯅꯕ ꯍꯥꯏꯕꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯇꯥꯅꯤꯡꯗꯦ ꯑꯝꯇ ꯑꯩꯉꯣꯟꯗ ꯋꯥꯒ ꯑꯝꯇ ꯉꯥꯡꯕꯤꯔꯛꯀꯅꯨ ꯍꯩꯃꯥ ꯍꯩ ꯉꯥꯏꯈꯣꯅꯦ ꯍꯦ ꯀꯩꯗꯧꯔꯦ ꯋꯥꯒ ꯑꯝꯇ ꯉꯥꯡꯗ꯭ꯔꯗꯤ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯑꯝꯇ ꯇꯥꯛꯇ꯭ꯔꯕ ꯅꯪꯗꯤ ꯀꯩꯗꯧꯔꯦ ꯅꯠꯇꯦ ꯅꯪꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯕ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯉꯁꯤꯁꯦ ꯑꯗꯨꯕꯨ ꯍꯥꯏꯗ꯭ꯔꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯈꯪꯅꯤ ꯊꯔꯣꯒꯔꯣ ꯃꯈꯣꯏ ꯇꯥꯆꯧ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯏꯃꯥꯗ ꯄꯤꯖꯔꯤꯕ ꯑꯆꯥ ꯑꯊꯛꯁꯤꯡꯗꯣ ꯊꯥꯎ ꯐꯠꯇꯕꯅ ꯍꯧꯕꯅꯤ ꯍꯥꯏꯕꯇꯅꯤ ꯃꯗꯨꯗ ꯏꯅꯥꯎꯅ ꯑꯩꯕꯨ ꯌꯥꯝ ꯂꯥꯟꯅ ꯂꯧꯈꯤꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯈꯣꯏ ꯇꯥꯆꯧ ꯑꯉꯥꯡꯁꯤꯁꯨ ꯃꯥꯅ ꯐꯥꯁ ꯐꯨꯗ ꯄꯤꯖꯗꯅ ꯆꯍꯤ 10ꯗ ꯁꯨꯕꯗ ꯉꯥꯏꯔꯤꯕ ꯃꯥꯅ ꯀꯦꯖꯤ 60 ꯂꯨꯝꯃꯦꯅꯦꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯁ꯭ꯀꯨꯜꯗ ꯋꯥꯟꯊꯔꯛꯇꯅ ꯇꯧꯔꯤꯗꯣ ꯃꯈꯣꯏ ꯇꯥꯆꯧ ꯑꯩꯗꯤ ꯑꯩꯈꯣꯏ ꯏꯕꯦꯝꯃꯅ ꯀꯅꯥꯅꯣ ꯑꯗꯨꯒ ꯏꯅꯥꯎꯒꯤ ꯃꯆꯥꯁꯤꯅ ꯀꯅꯥꯅꯣ ꯑꯃꯠꯇ ꯈꯟꯕ ꯅꯠꯇꯦ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯈꯜꯂꯨꯕꯗꯅꯦ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯤꯅꯦ ꯏꯆꯥꯁꯤꯡꯁꯦ ꯆꯍꯤꯒ ꯆꯥꯟꯅꯗꯅ ꯃꯁꯥ ꯂꯨꯝꯃꯤꯕ ꯊꯥꯎ ꯊꯨꯝ ꯍꯦꯟꯕ ꯑꯆꯥ ꯑꯊꯛ ꯌꯥꯝ ꯇꯣꯏꯅ ꯆꯥꯕ ꯍꯟꯗꯛꯇꯤ ꯈꯔꯁꯨ ꯇꯣꯏꯈ꯭ꯔꯕꯅꯤ ꯍꯣꯏ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯇꯥꯆꯧ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯅ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯟꯕ ꯂꯩꯁꯤꯟꯕ ꯌꯥꯕ ꯄꯣꯠ ꯆꯩ ꯂꯩꯕ ꯈꯛꯇ ꯅꯠꯇꯦ ꯇꯁꯦꯡꯅ ꯑꯩꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯏꯃꯥꯕꯨ ꯂꯥꯏꯃꯛꯅꯤ ꯈꯟꯅ ꯁꯦꯕꯥ ꯇꯧꯖꯔꯤꯕꯅꯤ ꯇꯣꯝꯕꯕꯨꯁꯨ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤꯀꯣ ꯀꯔꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯃꯠꯇꯗ ꯑꯩꯅ ꯄꯨꯛ ꯃꯥꯡꯈꯤꯕ ꯌꯥꯎꯈꯤꯗꯦꯅꯦ ꯃꯈꯣꯏ ꯇꯥꯆꯧ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯉꯥꯡꯗꯕ ꯋꯥ ꯉꯥꯛꯇ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨꯕꯣ ꯃꯇꯩꯃ ꯑꯩꯗꯤ ꯅꯪꯕꯨ ꯉꯁꯤ ꯐꯥꯎꯕ ꯆꯤꯡꯅꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯩꯀꯣ ꯑꯗꯨꯕꯨ ꯃꯈꯣꯏ ꯇꯥꯆꯧ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯤ ꯃꯈꯣꯏ ꯇꯥꯆꯧ ꯀꯩꯅꯣ ꯅꯪꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯀꯞꯄꯅꯨꯁꯦ ꯇꯥꯊꯤꯔꯕ ꯈꯣꯟꯊꯤ ꯀꯌꯥ ꯃꯣꯃꯣꯟ ꯅꯣꯛꯅ ꯈꯥꯡꯂꯛꯑꯒ ꯑꯋꯥꯕ ꯃꯤꯀꯨꯞ ꯀꯌꯥꯁꯨ ꯅꯪꯅ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯒ ꯉꯁꯤꯒꯤ ꯅꯪ ꯑꯩ ꯑꯃꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯥꯛ ꯑꯁꯦ ꯌꯧꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯅꯊꯧꯅꯥ ꯅꯪꯒꯤ ꯅꯔꯤꯡꯖꯦꯟ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯑꯩꯒꯤ ꯐꯤꯗꯥ ꯁꯥꯡꯅ ꯊꯥꯔꯤꯕ ꯊꯣꯡꯖꯤꯜꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯊꯨꯡꯁꯪꯒꯤ ꯃꯐꯝ ꯍꯣꯡꯈꯤꯕ ꯌꯥꯏ ꯍꯣꯡꯈꯤꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯇꯥꯆꯧ ꯑꯩ ꯊꯃꯣꯏ ꯁꯦꯡꯈꯤ ꯑꯗꯨꯒ ꯁꯦꯡꯈꯤꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯆꯨꯝꯕꯅꯤ ꯐꯔꯦꯁꯦ ꯑꯗꯨꯗ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨ ꯅꯪ ꯅꯁꯥꯗꯣ ꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯄ ꯇꯥꯔꯦ ꯅꯨꯃꯤꯗꯥꯡꯁꯤꯁꯨ ꯐꯅ ꯌꯥꯝ ꯊꯦꯡꯉꯝꯃꯅꯤꯅꯦ ꯅꯪꯒꯤ ꯆꯥꯛꯇꯨ ꯂꯣꯏꯔꯕ꯭ꯔꯣ
Thiro Sarasi. ꯃꯈꯣꯏ ꯇꯥꯖꯧ ꯏꯃꯥꯁꯦ ꯍꯟꯗꯛꯇꯤ ꯃꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯎꯏ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯒꯅꯦ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯂꯨꯁꯦ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤꯅꯦ ꯈꯕꯔꯒꯤ ꯁꯦꯜꯁꯤꯁꯨ ꯏꯄꯤ ꯄꯤꯔꯛꯇꯕꯁꯤꯅ ꯑꯩꯁꯦ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯍꯣꯏ ꯍꯣꯏ ꯌꯦꯡꯁꯤ ꯃꯈꯣꯏ ꯇꯥꯖꯧ ꯑꯩꯁꯨ ꯁ꯭ꯀꯨꯜ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯅ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯆꯠꯊꯣꯛꯑꯕꯅꯤꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯐꯝꯕ ꯁꯪꯗꯦ ꯈꯪꯗ꯭ꯔꯦ ꯇꯧꯒꯗꯕꯁꯦ ꯑꯗꯨꯅꯤꯅꯦ ꯀꯩꯗꯧꯔꯦ ꯅꯨꯃꯤꯗꯥꯡ ꯑꯁꯨꯛ ꯊꯦꯡꯉꯐꯥꯎ ꯐꯃꯨꯡꯗ ꯁꯨꯝ ꯍꯤꯞꯆꯤꯟꯗꯅ ꯂꯩꯔꯤꯗꯨꯕꯣ ꯍꯥ ꯑꯉꯥꯡꯅ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯒꯦ ꯐꯥꯗꯣꯛ ꯈꯤꯞꯄꯁꯤꯕꯨ ꯌꯥꯗ꯭ꯔꯕꯣ ꯀꯩꯅꯣ ꯈꯪꯗꯦ ꯉꯥꯡꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ ꯍꯩ ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯅꯠꯇꯦ ꯆꯥꯛꯅ ꯀꯅꯥꯅ ꯊꯣꯡꯒꯗꯣꯔꯤꯅꯣ ꯍꯧꯖꯤꯛ ꯄꯨꯡ 9 ꯇꯥꯔꯁꯤ ꯐꯥꯎꯕꯗ ꯇꯨꯝꯗꯅ ꯁꯨꯝ ꯂꯩꯔꯤꯁꯤꯕꯨ ꯅꯪꯕꯨ ꯑꯁ ꯅꯪꯁꯤꯗꯤꯅꯦ ꯅꯣꯡꯃꯇ ꯃꯃꯥ ꯑꯣꯏꯕꯒꯤ ꯆꯤꯀꯣꯟ ꯅꯥꯀꯣꯟꯕꯒꯤ ꯁꯔꯨꯛꯇꯨꯃꯗꯤ ꯁꯨꯡꯌꯥꯎ ꯍꯦꯛ ꯌꯥꯎꯗ꯭ꯔꯦ ꯅꯪ ꯑꯩꯗꯤꯅꯦ ꯍꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯅꯪ ꯀꯩꯅꯣ ꯄꯨꯛꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯉꯁꯤꯒꯤ ꯈꯣꯡꯁꯦ 5ꯔꯛ ꯁꯨꯔꯦ ꯍꯥꯝꯃꯤꯕ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯈꯤꯞꯄꯁꯤꯕꯨ ꯌꯥꯗ꯭ꯔꯕꯣ ꯀꯩ ꯅꯨꯄꯥꯅꯣ ꯈꯪꯗꯦ ꯇꯜꯂꯦ ꯑꯣꯏꯕ ꯉꯥꯏꯈꯣ ꯅꯪꯗꯤ ꯀꯔꯤ ꯆꯥꯁꯤꯜꯂꯨꯔꯦ ꯍꯥ ꯀꯔꯤ ꯆꯥꯁꯤꯜꯂꯨꯔꯒꯦꯕ ꯀꯩꯅꯣ ꯀꯩꯁꯨ ꯆꯥꯗꯦ ꯑꯩ ꯍꯩꯃ ꯍꯩ ꯑꯣꯏꯗꯕ ꯉꯥꯡꯅꯨꯀꯣ ꯅꯨꯄꯤ ꯅꯪ ꯅꯠꯇꯦ ꯀꯩꯁꯨ ꯆꯥꯗ꯭ꯔꯒ ꯍꯦꯛꯇ ꯃꯔꯝ ꯂꯩꯇꯅ ꯈꯣꯡ ꯍꯥꯝꯊꯕ ꯌꯥꯕ꯭ꯔꯥꯕ ꯇꯜꯂꯦꯍꯦ ꯑꯣꯏꯕ ꯄꯉꯥꯡꯗ ꯍꯦꯛ ꯉꯥꯡꯉꯤ ꯄꯨꯛꯅ ꯃꯔꯣꯜ ꯑꯃ ꯌꯦꯛꯈꯠꯂꯛꯄꯅꯤ ꯏꯁ ꯑꯌꯣ ꯄꯨꯛꯁꯦ ꯂꯦꯡꯕ ꯊꯤꯟꯕ ꯑꯃ ꯍꯧꯔꯛꯑꯦꯅꯦ ꯑꯩꯕꯨ ꯑꯌꯣ ꯀꯩꯅꯣ ꯇꯧꯔꯁꯤꯕꯣ ꯑꯩꯕꯨ ꯅꯈꯣꯡꯁꯦ ꯑꯝꯇ ꯍꯩꯃ ꯑꯁ ꯅꯈꯣꯡꯒꯥꯁꯦ ꯂꯣꯏꯅ ꯏꯪꯉꯦꯅꯦ ꯋꯥꯇꯔ ꯕꯦꯒꯇ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯞꯄꯛꯀꯦ ꯑꯁ ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ ꯉꯁꯤꯁꯤꯕꯨ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯨ ꯑꯌꯣ 이스. 시. 워터백세 너콩도 룸나봐 합절라겠세. 당 타가로. 이스 기당이 사갈리다. 시. 일록트로라이 크라 세먹버니. 야가토 시크라 탁전지. 시크라 타 오버시. 오이. 야래. 시각 탁버 시바오버네. Tamo, asido. Imana bi kabok lega ke tuki ga do laklamba. Aduda chaw khara ni momo ni pure e. Na chinthi hai ni khu haw mani. Thaw ga do nam nam ka tor dana. Adagi fried rice ma su yaw re e. Haw man badu da di tieng kai loina cha tho e do khoi humna. Adudai di numidang wairam yorok padagi adum haw re e dana. Ati aina ngasai hangbadadi nang ha kaita sadi haidani na. 하, 그림 싸디 하이다니 낭보. 아두다 제락도도 강아봐. 아두고 팟다바 타오나 호바 사탁시 싸르노 하이버시 능 야부고 속레이 레이티네 하. yung ngasi nang kyang wara siya. Ay su khangge ke dorage. 하이루라가 이수 강이 nang naba nang ngangnaba ngamjapo na tinanga. He amam angan khaibiriba ibungo karisu khangjadaba nanai aikhoibu soidaba ngamdaba ohenbiu ayed apan lehanbiganu ko aigi koksi ngawini he sor honba sesu khangwa ware tabak sesu 이마! 도마! 타로! 이마스 게 너무 그러네. 근데 우리 힘들 나오네 너 이거. 이마스 또 그러네. 이마! 밑방어 이마. 이마 이때마 그 타로 시 먹고 지금 뜨노로. 이마 기안 따라고. 이마 기안 따라고. 이마 밑방어 이마. angawbisidi ima kaisu tawdiye 이마 호스피탈에 사시마. yani kaisu tawroye ima 이마기 그 슈터로이도 야로에 미 타로 쩔어 피로 소수 쩔어. 호이. 아이 가리 더 돌아게. 쩔로네 낭보. 호이 미. ꯑꯁ ꯑꯗꯨꯗꯤ ꯅꯈꯣꯏ ꯆꯠꯂꯝꯃꯣꯀꯣ ꯍꯣꯏ ꯏꯇꯩꯃ ꯏꯇꯩꯃ ꯆꯥꯛ ꯄꯨꯔꯒ ꯅꯈꯣꯏꯗ ꯆꯧ ꯈꯕꯔ ꯍꯜꯂꯛꯂꯒ ꯂꯥꯛꯑꯒꯦ ꯑꯉꯥꯡꯁꯤꯡꯗꯤ ꯕꯦꯝꯕꯦꯝꯒ ꯂꯩꯖꯍꯧꯔꯅꯤꯌꯦ ꯐꯔꯦ ꯏꯇꯩꯃ ꯕꯦꯝꯕꯦꯝꯒ ꯂꯩꯖꯔꯁꯅꯨ ꯍꯣꯏ 이마 호스피탈 ꯆꯠꯅꯕ ꯇꯧꯁꯤ 이마씨 라오세 땀나 이마 라오 nakhoi bo angang ngakta thamlam dawri do bo
ꯌꯥꯒꯗ꯭ꯔꯅ ꯍꯦꯟꯅ ꯈꯣꯏꯕꯣ ꯏꯃꯥ ꯀꯩꯁꯨ ꯋꯥꯕꯤꯒꯅꯣꯃꯤ ꯑꯗꯨꯒꯤ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯏꯃꯥ ꯑꯁ ꯑꯣꯟꯊꯣꯛꯅ ꯇꯞꯈ꯭ꯔꯦꯍꯦ ꯁꯦꯡꯕ ꯇꯞꯅ ꯄꯥꯏꯔꯣ ꯏꯃꯥ ꯂꯥꯛꯑꯣ ꯏꯃꯥ ꯁꯦ ꯇꯞꯅ ꯍꯧꯒꯠꯁꯤꯁꯦ ꯏꯃꯥ ꯇꯞꯅ ꯆꯠꯁꯤꯀꯣ ꯏꯃꯥ ꯏꯃꯥ 이마 땀나 자식 ꯁꯦ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ 있잖아 이때마 머리 참비로 ꯊꯔꯣ 머리 참어 이마도 이마 땀나 깎아놓고 이마 땀나 봄비요 이마 아이고는 가타루세 아이고는 가타비로세 야라브로 야래 야래 이마 스파이스 나브라 나대다 이마 코치 기타 타기 비요 마탁 놈다 야라브라 이붕어 야래 야래 이마 이마부 꼭 나우부 kumbai hek togunbra 꼭시디 또이나 ngawreda imadi tamu ima sibu mamangda wan thakibagum leibro hana wan thakibadi leite doctor ima si maikugum badi sizinabibra adudi doctor sizinate adudi hidak mana tei thuidokna sizinabibra leite doctor amata sizinate ima leido mukta sang tingtok pirause mathakta tekat piyo kon khat piro yare ima yare ima ima ina paibasi phawi ko ima da phawdradi kainon he adu kanna namlagabo ima arumba mukta on si se phaniyan lum ni ne se dia kayamna bulum lagen he ima gi si kg humputra lumme ima gi hakchang gi awang busiga yengna buta chanatre aduna ima chinjak ta khara chechin bi batare hairi sibu doctor nga thongbaga amatta chaba yararoidran he ima ima tha amagum badi lep batare ima kachu nungsa theningai oideda bp khara wange duga ima gi si heart khara pungat pa horamle adubu kachu mi painingai di leiti hakchang sajen khara tawraga chabada thau thumsi matam khara lepiraga adum phajagini da doctor ima gi si kachu thuidok bu tawroi ko tawroi aina sida ijari bahidak singse changnai na matam chana pijabiyo hoi aduga chayolani leiraga amuk lakpiyo hoi pani thuna dum phajani da ima naba pharoko hoi farage doctor adudi khoi mu yogjerage phani 이마 마tam kharaди doctor na chamba chaw haibdo ima gi thau ngogradi hawtedo yadiko 이마 करी इंसान चासिगे kangsoi thongu thau pijaba yadi imada होय ima bu chang khara nungai birabro kharadi nungairi adubune thabaksidhi kharadi narida oh 이마 짜바 탁보다 카라 잭실라가 어떤 파라가니다 thabakna abasibu chabaga mari leinabran he 레이네 이마 hairi shibu karam haine no tema 하이게 World Health Organization WHO 나 हौजिकसे ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯡꯁꯤꯗ ꯌꯥꯎꯕ ꯍꯛꯆꯥꯡꯗ ꯁꯣꯛꯄ ꯀꯥꯟꯅꯗꯕ ꯃꯆꯜ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅꯅꯦ ꯃꯗꯨꯒꯤ ꯃꯔꯝꯗ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯪꯅꯕ ꯍꯥꯏꯗꯅ ꯊꯧꯔꯥꯡ ꯀꯌా ꯑꯃ ꯄꯥꯏꯈꯠꯂꯤꯕꯅꯤ WHO ꯒꯤ ꯃꯈꯥꯗ ꯚꯥꯔꯠꯇꯁꯨ Food Safety and Standards Authority of Indiaꯅ trans fat 하이ꯕꯗꯤꯅ ꯃꯁꯤ 이섬 ꯁꯝꯅ ꯀꯥꯟꯅꯗꯕ ꯐꯦꯠ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯊꯥꯎ ꯑꯗꯨꯗꯒꯤ ꯆꯤꯟꯖꯥꯛ ꯑꯌꯥꯝꯕꯗ ꯂꯣꯏꯅ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯗꯤ ꯏꯆꯦ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯃꯈꯩ ꯆꯥꯔꯤꯕꯁꯤꯡꯁꯤꯗꯁꯨ ꯂꯣꯏꯅ ꯌꯥꯎꯔꯦꯅꯦ ꯍꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯍꯣꯇꯦꯜꯗ ꯌꯣꯜꯂꯤꯕ ꯇꯟ ꯕꯣꯔꯥ ꯑꯗꯒꯤ ꯐ꯭ꯔꯥꯏꯗ ꯔꯥꯏꯁ ꯆꯤꯀꯟ ꯆꯤꯂꯤ ꯆꯧ ꯃꯦꯀꯔꯣꯅꯤ ꯃꯌꯥꯝꯁꯦ ꯉꯥꯏꯍꯥꯛꯀꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯍꯜꯂꯒꯁꯨꯅꯦ ꯐꯠꯇꯕ ꯃꯈꯜꯒꯤ ꯐꯦꯠ ꯌꯥꯎꯕ ꯑꯆꯥ ꯑꯊꯛ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯏꯃꯥ ꯅꯪ ꯂꯥꯎꯕ ꯃꯍꯤꯃꯛꯁꯨ ꯅꯠꯇꯕ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯔꯒꯅꯅꯦ ꯃꯍꯤ ꯂꯥꯡꯊꯣꯛꯄ ꯑꯗꯨꯒ ꯈꯔ ꯏꯪꯂꯒꯅ ꯅꯪꯁꯤꯟꯕ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯃꯄꯪ ꯑꯣꯟꯕ ꯊꯥꯎ ꯃꯈꯜ ꯑꯁꯤꯗ ꯌꯥꯎꯋꯦ ꯑꯗꯨꯗꯤ ꯄꯤꯖꯥ ꯗꯣꯅꯠ ꯕꯔꯒꯔ ꯀꯦꯛ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯆꯥꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯐꯠꯇꯕ ꯉꯥꯛꯇꯅꯤꯅꯦ ꯍꯣꯏ ꯑꯣ ꯑꯗꯨꯅꯅꯤꯅꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯅꯣꯏꯔꯤꯕꯁꯤꯗꯤ ꯑꯩꯗꯤ ꯃꯁꯥ ꯃꯎ ꯐꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯤꯕꯁꯤ ꯂꯥꯜꯂꯦ ꯅꯍꯥꯟ ꯅꯣꯡꯃ ꯁ꯭ꯀꯨꯜꯗ ꯋꯥꯟꯊꯩ ꯍꯥꯏꯗꯅ ꯑꯣꯖꯥꯅ ꯄꯥꯎ ꯄꯤꯔꯛꯈꯤꯕꯗꯣ ꯃꯁꯤꯅ ꯑꯣꯏꯔꯝꯕ ꯇꯥꯔꯦ adudi tema trans fat yawi yawdi haibidi matau karamna khangba ngumgani
ꯌꯥꯔꯤꯕ ꯃꯈꯩꯅꯦ ꯌꯨꯝꯗ ꯊꯣꯡꯂꯒ ꯆꯥꯕ ꯑꯗꯨꯗꯒꯤ ꯄꯣꯠ ꯂꯩꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯌꯥꯎꯔꯤꯕ ꯃꯆꯜꯁꯤꯡꯗꯣ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯊꯥꯔꯤꯕꯗꯨꯗ ꯃꯨꯟꯅ ꯄꯥꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯅ ꯊꯥꯎ ꯍꯟꯖꯤꯟ ꯍꯟꯖꯤन ꯉꯧꯕ ꯍꯥꯏꯕꯗꯤ ꯉꯔꯥꯡ ꯉꯥ ꯇꯥꯎꯕꯗ ꯊꯥꯎ ꯈꯔ ꯂꯦꯝꯍꯧꯔꯦ ꯍꯥꯏꯅ ꯈꯜꯂꯣ ꯑꯗꯨꯒꯤ ꯊꯥꯎꯗꯣ ꯉꯁꯤ ꯑꯃꯨꯛ ꯁꯤꯖꯤꯟꯅꯕ ꯁꯨꯝ ꯍꯥꯏꯅ ꯁꯤꯖꯤꯟꯅꯕꯁꯤꯁꯨꯅꯦ ꯌꯥꯝꯅ ꯐꯠꯇꯤꯌꯦ ꯑꯣ ꯏꯆꯦ ꯐꯠꯇꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯁꯤꯅ ꯃꯤꯑꯣꯏꯕꯗ ꯂꯩꯅꯥ ꯃꯌꯥꯝ ꯑꯃ ꯅꯥꯍꯜꯂꯤ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯑꯇꯩ ꯑꯃꯨꯛ ꯂꯥꯝꯃꯨꯗ꯭ꯔꯒꯁꯨ ꯏꯃꯥꯅ ꯍꯟꯗꯛ ꯋꯥꯟꯊꯔꯛꯈꯤꯕꯗꯨꯅꯤꯅꯦ ꯑꯣ ꯅꯍꯥꯟ ꯋꯥꯟꯊꯕꯗꯣ ꯍꯣꯏ ꯍꯣꯏ ꯗꯥꯏꯕꯦꯇꯤꯁ ꯊꯃꯣꯏꯒꯤ ꯂꯩꯅꯥ ꯂꯨꯝꯕ ꯍꯦꯟꯒꯠꯄ BP ꯁ꯭ꯇ꯭ꯔꯣꯛ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ WHO ꯒꯤ ꯃꯇꯨꯡꯏꯟꯅ ꯃꯥꯂꯦꯝꯁꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏ ꯂꯥꯛ 5.4 ꯇ꯭ꯔꯥꯟꯁꯐꯦꯠ ꯌꯥꯎꯕ ꯄꯣꯠ ꯆꯥꯕꯗꯒꯤ ꯁꯤꯔꯤꯕꯅꯤꯅꯦ ꯍꯥꯏꯔꯤꯕ ꯇ꯭ꯔꯥꯟꯁꯐꯦꯠ ꯑꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯇꯝꯊꯤꯕꯒꯦ ꯍꯥꯏꯕꯗꯅꯦ ꯂꯣ ꯗꯦꯟꯁꯤꯇꯤ ꯂꯤꯄꯣꯄ꯭ꯔꯣꯇꯤꯟ ꯍꯥꯏꯕꯗꯤ ꯐꯠꯇꯕ ꯀꯣꯂꯦꯁꯇꯦꯔꯣꯜ ꯍꯦꯟꯒꯠꯍꯜꯂꯤꯕꯅꯤ ꯃꯁꯤꯅ ꯍꯥꯏ ꯗꯦꯟꯁꯤꯇꯤ ꯂꯤꯄꯣꯄ꯭ꯔꯣꯇꯤन ꯍꯥꯏꯕꯗꯤ ꯑꯐꯕ ꯀꯣꯂꯦꯁꯇꯦꯔꯣꯜ ꯍꯟꯊꯍꯟꯗꯨꯅ इन्सुलिन रेजिस्टेंस हेनगटहले अदुना वर्ल्ड हेल्थ ऑर्गेनाइजेशन अमदी फसाइना ट्रांसफेट से 2012 फाउबदा चादा अनीदा हंथगदबनी हाइदना लाउथोख्रबने ट्रांसफेट सु याव पोथोक पुथोकनबा पांदमसु थमलिबने ꯑꯣ सिगुम्ब फत्तब चिंजाकसिंगसे इमा अमुक हन्ना चाररोय ꯏꯃꯥ इमा इमा ꯑꯩ ꯌꯥꯝ ꯂꯥꯜꯂꯦ ꯑꯩꯅ ꯀꯩꯊꯦꯜꯗꯒꯤ ꯍꯣꯇꯦꯜꯗꯒꯤ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃ ꯄꯤꯖꯗꯅ ꯏꯃꯥꯕꯨ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯁꯤꯗꯤ ꯐꯔꯦ ꯐꯔꯦ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦꯗꯅ ꯅꯪꯁꯨꯅꯦ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯆꯥꯕ ꯌꯥꯔꯣꯏꯀꯣ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯍꯦ ꯅꯪ ꯌꯦꯡꯉꯣꯏ ꯑꯉꯥꯡꯁꯥ ꯇꯥꯆꯧ ꯍꯣꯇꯦꯜꯗꯒꯤ ꯀꯩꯊꯦꯜꯗꯒꯤ ꯑꯩꯈꯣꯏꯅ ꯑꯆꯥ ꯑꯊꯛ ꯂꯩꯔꯒ ꯆꯥꯕ ꯃꯁꯤꯅ ꯃꯥꯡꯍꯜꯂꯤꯕꯁꯦ ꯁꯦꯜ ꯍꯛꯆꯥꯡ ꯑꯃꯗꯤ ꯃꯗꯨꯅ ꯑꯅꯥ ꯑꯌꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯃꯛꯇꯗꯁꯨ ꯏꯃꯥꯅ ꯅꯍꯥꯟ ꯋꯥꯟꯊꯔꯛꯄꯗꯨꯗ ꯑꯩꯈꯣꯏ ꯀꯌꯥ ꯋꯥꯅꯈ꯭ꯔꯦ ꯀꯩꯁꯨ ꯅꯠꯇꯕꯗ ꯉꯥꯏꯍꯥꯛꯀꯤ ꯆꯤꯟ ꯍꯔꯥꯎꯅꯕ ꯈꯖꯥꯏ ꯍꯔꯥꯎꯅꯕ ꯂꯩꯔꯒ ꯆꯥꯕꯗꯨꯗ ꯁꯦꯜꯁꯨ ꯑꯍꯦꯟꯕ ꯆꯥꯗꯤꯡ ꯇꯧꯔꯦ ꯅꯠꯇ꯭ꯔꯣ ꯇꯥꯆꯧ ꯆꯥꯕꯗ ꯀꯥꯝꯕ ꯈꯟꯊꯍꯧꯗꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯤꯕꯁꯤꯅꯤ ꯏꯃꯥꯁꯨꯅꯦ ꯏꯃꯥ ꯈꯟꯊꯍꯧꯗꯕ ꯍꯅꯨꯊꯪꯁꯤꯗ ꯆꯥꯅꯤꯡꯕ ꯍꯥꯏꯕꯗꯨꯅ ꯃꯥꯡ ꯊꯥꯗꯅ ꯈꯖꯤꯛꯇꯗ ꯍꯦꯛ ꯋꯥꯠꯍꯧꯏꯗ 이마네 그슈 떠오르로이 이마 나코이기 통가다바 탁가다바 나 통싱도 떠오자루로 ꯍꯣꯏ ꯏꯃꯥ ꯆꯠꯂꯣ ꯆꯠꯂꯣ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩ ꯂꯩꯍꯧꯔꯒꯦ ꯇꯥꯆꯧ ꯆꯠꯂꯣ ꯆꯠꯂꯣ ꯆꯠꯂꯣ